ꯐꯣꯡꯅ ꯉꯥꯡꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯂꯩꯉꯥꯛ ꯄꯥꯏ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯆꯠꯄ ꯌꯥꯏ ꯆꯠꯂꯨꯁꯤ ꯏꯜꯂꯤꯅꯦꯕ ꯗꯦꯠ ꯃꯤꯟꯁ ꯁꯤꯖꯔꯨꯁꯨ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯁꯤꯖꯔꯨꯁꯨ ꯏꯜꯂꯤꯅꯦꯕ ꯁꯦ ꯗꯦꯠ ꯃꯤꯟꯁ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯣꯏꯅ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟ ꯑꯃ ꯆꯞ ꯆꯥꯕ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯄ꯭ꯔꯖꯥꯁꯦ ꯆꯠꯂꯨ ꯏꯟꯕꯅꯦꯕ ꯁꯨꯝ ꯀꯣ ꯁꯤꯔꯀꯥꯟꯗꯅ ꯑꯩꯈꯣꯏ ꯀꯩꯗꯧꯔꯦ ꯀꯣ ꯑꯃꯔꯣꯝꯗꯗꯤ ꯏꯟ ꯑꯗꯔ ꯁꯦꯟꯁ ꯆꯪꯉꯨꯔꯤꯕ ꯔꯤꯁꯤ ꯀꯥꯔꯗꯁꯦ ꯃꯊꯧ ꯐꯧ ꯐꯔꯤꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯤꯁꯤꯀꯣ 시간이 강나 프로그램 토큰이 강나 누피도 눅시르버기 막 다져봐도 짱짱으로 프로마니고 but 짱문 놈이 막 갓수 거야 뭐 가는 해 오해고 또보다 뭐 구짱하면 둥되게 되래 다만 주변 내려면 이제 거기다 얌니 꼽는 영무야리 다만 주변 이제 눅시는 레미는 뭐 야이 나트라나 얌나 도서도 이러면 수행이 빠지고 아두는 자기 막이 눅시는 이번 누피 지금 하기 왜 누피세 지금 짜와 막 짜고 마치 그는 좀 인베스트 또 되게 하는 그걸 내고 다도 뭐 다만 좀 많이 내미는 거 해보지 망원이 강간력 방금 거 오해보고 다만 좀 내미는 거 뽑았답니다 이랑 톡 들어가 then 막 에스케이프 하고 자주 방금 말해 보니 빠지더라 셰너비 번에 들어가나 먹는 마탐 다 허리 말 그러면 저희 또 이러면 해봐 얼른 딱 거기 누피들은 다 먹는 여기 막이 마름도 왜냐면 거기 막이 때려도 뭐 거기 굽는 막원도 이렇게 동장장이 대동장이랑 뭔 장장이 입고 아나 맛이 안 좋고 간스프레 안 녹두네보다 거기 이제 하나 보다 지금 누피 막이 지금 호기 외면 누피세 마치 거기 양 굽는 건데 거기 인과에 또 되게 감정에 내려면나 하주시 국기기 MLA심나 빠르고 디만시 without separate administration 또 이런 때 되게 만나봐 보러 만나 들어가도 거의 우리 채널을 하이라이트니까 아직 때문에 저 하이리시 제가 세마다 야를 해보 그룹 내려면이 야는 그룹이니 뭐이 슈를 나가고 진짜 뭐 디시도 콜 애니 프로만이고 레클 콜 애니 도가 지레니 봐 슈를 때 난 슈니 아니 봐 UK에는 수 제가 세마다 거부 야를 가지 폰 해가 이러면서 거 라로루 그럼 나 묵시면 야오니 하이니 야오비 아니 하이니 라로루 강무 없는 세마 야를 하이니 양 컨스피레시 좀 비우고 내가 말 아두기 문으로도 뭐 MLA 지금 이제 폴리티컬 기업에 서들면 마 라জনীতি 폴리티컬 기업에 두고봐 거기 아까나 봐 에젠다 그래 야우도 따라가디 야우가디 거기 사실 뭐 야우는 역시 MLA는 하길 아버네요 나도 아가디 야 사티니 이제 폴리티컬 컨스피레시 심리 하면 좀 디치메이션 뭐 보러 오이드로 어다가 이제 이슈제 하지 토르베 이슈 미 당강다나 미 합기 주 칼마 당강다나 농이 깎기 주 칸바 당강다나 뭐 또는 뭐 차내신 따고디 다시 폴리티컬 컨스피레시 내고 그런데 이란 이제 그렇게 가슴 들어가도 야르로이 이란 그렇게 가슴 들어가지 그 비용 좀 짜이라니 아무 그렇게 가는 거뭐 아들이 뭐 그럴 검토 들어가도 뭐 그럴 검토 들어가도 그 이제 우리 사람은 거 아니라 가는 검토한 봐 지금 저 폴리티컬 컨스피레시 뭐 이리고 아들은 라스나 해나 해주는 것이 아이 보이는 락처가 나가시 유케네 오게라 케노 오게라 UPF 오게라 뭐 이 슈드를 공식 오게라 아이 포는 것이 뭐지 제일 스토리니까 아이 프자모니까 나릴레디 농을 까빠 오게라 너들나 람 다게라 너들나 돈이 못 통도록 나 굿절라간다 비디오 남마가 아까나는 심드나 나 굿절라 미에마 아까나는 실까나 미점 핫바 비디오 남마가 미 핫바 아두고 뭐기 미점 핫바 타복도 마도 그런 레코도 보내면도 마도 또 따라가디 만이포기 프로그램이야 그 하지는 이제 how many days 놈이 깨 아주 깔라 통들은 뭐제 만이포기 레마이데 거의 따가이 ፈተ나 당 마피아식이 맡았다 쿠키 테러리스트 맡았다 거의 시빌 와로 거의 홍원도 뭐래요 drug mafia kuki terrorism masih Malaysia ya ponte lurus ya ponte tetra aduh kamu misal Manipur tugai na bona re Manipur de misam hale Manipur de bona torang torang mutawai de haba jengasi miya makang poni aduh na koi kanagi asal koi hingi to kaya kusim lai abis diko aduh na openly eh jengasi TV mang thamjari sini kuki ki kemo egera UPF egera nanshu egera masih Manipur de thode irang se thune lep thot taragadi ko कोई चप चाना मणिपुर जाए कोई मियाम होवर कांदे कोई मुई बहुत परात तमी बतम ओरे हमजे जासिना पॉसिबिलिटी विजन सिंग से अकोई ना करम एंगल दे की गेंग बया हाइबा कोई खुलाई पाइबा सिगी ग्रुप सिंग से कोई यूनाइटेड कुकी नेशनल आर्मी ने हाइना कोई ओरम बया हाइना सुकना कोई हाइना रिबा हाइतारे मोसे कोई शुदा याउदबा नन शु ग्रुप अदुना सिदाई सिदा कोई रिसेंटली मकोई की कांगपोकपिदा हेदगी हेंगलेपता एरिया सिंगदा कोई ऑपरेशन चथकिबगी मिफा मिपुंदे याउदे कोई खुलाई खरा फाबी वफम लैकी सी मफम सेदा स्पेशल कमांडो आर्मी की कोई पैरा रेजिमेंट याउंगा तौबी वफम अमसु लैरी इंडिया लेंगा के अगेंस्ट रिटालिएट ओने लौबो याब्रा नत्रका एनी पॉलिटिकल की ओजागी मोतैदी रिलेट तौबो याब्रा एनी टर्निंग पॉइंट कमाइन थंबिनी अहमदा नॉर्थ ईस्ट विंडो यंगबिरिबा मणिपुर जाखों काय खुनोसरी माने नंगासिगी पेनलिशन नेशन बिरिबा तमो शरत माने तमो सटन कुमार माने होस्ट नेशन बिरिबा चन शुबला माने होस्ट खुन काय खुनोसरी जसुबला अहमदा कोइना थमदिनि बसे am nuaite ko am nuaite am shock waiba
then 미션 아마 파라가 비디오 남마가 거 누가 미션도 미 마사도나 자기 얌나 굿로나라가 하이다래 거 근데 말하는 레지다 미 아마 간비나 바기다 못다 하이제 바기 마기 푸테이스 뭐 타도록 거제 마시다 그냥 와 있다 봐 거기 아마 쇼크 봐 아마 몰래 로에 거 탐적이 거 시 아무튼 리콜 또 저간 거기 마망다 지리다 아강 자히 나우리바 마얌 거 마얌 핫키바기 액시덴 마얌 비강 핫키바기 마얌 then ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯃꯩ ꯀꯨꯀꯤꯒꯤ ꯅꯨꯄꯤ ꯂꯧꯔꯨꯔꯒ ꯀꯣ ꯂꯧꯔ ꯂꯩꯈꯤꯕꯗ ꯃꯃꯥꯡꯗ ꯁꯤ ꯑꯦꯛꯁꯤꯗꯦꯟ ꯃꯃꯥꯡꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯆꯤꯡꯂꯀꯥꯟꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯎ ꯈꯪꯉꯤꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯑꯗꯣ ꯃꯣꯏꯒꯤ ꯀꯨꯀꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯧꯕ ꯃꯇꯝꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯇꯧꯕ ꯍꯣꯏ ꯐ꯭ꯔꯣꯝ ꯕꯤꯒꯤꯅꯤꯡ ꯌꯥꯝ ꯀꯟꯅ ꯏꯔꯥꯡ ꯍꯧꯔꯛꯄ ꯇꯥꯏꯃꯤꯡꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯖꯅ ꯑꯗꯨꯝ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯔꯒ ꯃꯆꯥ ꯃꯁꯨ ꯂꯩꯔꯒ ꯂꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯑꯃ ꯂꯣꯏꯅ ꯑꯩꯈꯣꯏ ꯌꯦꯡꯉ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯑꯗꯨꯝ ꯂꯩ ꯑꯩꯅ ꯊꯝꯖꯔꯛꯏꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯆꯦꯟꯕꯁꯦ ꯀꯨꯀꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯒ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯒ ꯑꯅꯤꯒꯤ ꯈꯦꯠꯅꯕꯗꯣ ꯈꯤꯇꯪ ꯊꯝꯖꯕꯒꯤ ꯋꯥꯅꯤꯀꯣ ꯗꯦꯟ ꯑꯃꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯂꯝꯕꯝ ꯔꯤꯁꯤꯀꯥꯟꯇ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯍꯧꯈꯤꯕ ꯋꯥꯔꯤ ꯑꯣꯏꯔꯛꯄ ꯋꯥꯔꯤ ꯀꯣ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒ ꯃꯥꯒ ꯂꯩꯅꯕ ꯃꯔꯤ ꯁꯤꯗꯤ ꯑꯗꯨꯝ ꯈꯔ ꯂꯣꯏ ꯃꯌꯥꯝꯅ ꯈꯪꯅꯔꯦꯀꯣ ꯑꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯄꯣꯏꯟ ꯑꯃꯗꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯏꯟ ꯑꯃ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯃꯤꯁꯦ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯃꯤꯁꯤ ꯅꯨꯄꯤꯗꯨꯅ ꯑꯦꯁꯨꯔꯦꯟꯁ ꯊꯥꯖꯕꯁꯨ ꯄꯤꯔꯝꯒꯅꯦꯕ ꯊꯥꯖꯕꯁꯨ ꯄꯤꯔꯝꯒꯅꯦꯕ ꯅꯪ ꯂꯥꯛꯄꯗ ꯑꯩ ꯗꯥꯏꯇ ꯂꯧꯒꯅꯤ ꯀꯣ ꯑꯩꯒꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯩꯒꯨꯝꯕ ꯅꯉꯣꯟꯗ ꯈꯨꯠ ꯊꯥꯍꯜꯂꯣꯏ ꯒꯥꯏ ꯑꯗꯨ ꯁꯤꯗ ꯀꯦꯅꯣꯒꯤ ꯂꯩꯔꯤꯕ ꯁꯨꯔꯨꯛꯇ ꯂꯩꯕ ꯀꯦꯅꯣꯒꯤ ꯒ꯭ꯔꯨꯞ ꯑꯃꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔ DHQ ꯇꯨꯏꯕꯣꯡ ꯀꯣ ꯑꯗꯒꯤ ꯇꯨꯏꯕꯣꯡꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁꯤꯀꯥꯟꯇꯁꯤ ꯂꯥꯛꯄꯒꯤ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯦꯁ ꯆꯪꯉꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕꯁꯤ ꯃꯣꯏꯁꯤꯗ ꯄꯤꯔꯝꯃꯤꯑꯕꯀꯣ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯊꯥ ꯑꯃ ꯍꯧꯖꯤꯛ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯤ ꯃꯤꯗꯣ ꯍꯦꯛ ꯁꯣꯛꯑꯦ ꯁꯤꯔꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯒ ꯃꯣꯏ ꯀꯦꯅꯣꯅ ꯃꯣꯏꯒꯤ ꯄ꯭ꯔꯦꯁꯇꯦꯠꯅ ꯊꯣꯛꯂꯛꯑꯦꯕꯀꯣ ꯃꯣꯏ ꯃꯁꯥꯁꯦ ꯉꯁꯥꯏꯒꯤ ꯂꯥꯟꯖꯗꯕ ꯃꯥꯟꯕ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯒ ꯍꯥꯏꯕ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯀꯣ ꯒꯁ ꯂꯩꯔꯗꯤ ꯃꯊꯧꯅꯥ ꯂꯩꯔꯒꯗꯤ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯟꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯁꯤ ꯋꯥꯟ ꯑꯣꯐ ꯗ ꯃꯣꯏꯁꯨ ꯈ꯭ꯋꯥꯏ ꯁꯥꯊꯤꯕ ꯅꯤꯄꯥ ꯀꯥꯡꯕꯨꯁꯦ ꯃꯣꯏ ꯁꯨꯗꯕ ꯀꯥꯡꯕꯨꯁꯦ ꯀꯦꯅꯣꯁꯨ ꯑꯃꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯩꯇꯩ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯣ ꯃꯗꯨꯒꯤ ꯊꯣꯛꯏꯕ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯊꯣꯛꯄ ꯃꯇꯝꯗ ꯃꯁꯥꯅ ꯗꯥꯏꯇ ꯂꯧꯖꯒꯗꯧꯅꯤ ꯐꯪꯒꯗꯧꯅꯤꯒ ꯍꯥꯏꯁꯦ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯦ ꯀꯦꯅꯣ ꯂꯩꯔꯤꯕ ꯀꯦꯅꯦ ꯂꯩꯔꯤꯕ ꯃꯣꯏ ꯁꯨꯗ꯭ꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯤꯅꯅꯦꯕ ꯍꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔꯒ ꯖꯟꯁꯨꯕꯂꯥ ꯑꯗꯨꯇꯥꯔꯒꯗꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ UKNAꯒ UKNAꯁꯤ ꯃꯣꯏꯅ ꯑꯃꯨꯛ ꯕ꯭ꯂꯦꯝ ꯇꯧꯁꯤꯜꯂꯤꯀꯣ ꯃꯣꯏꯅ ꯑꯣꯏꯔꯝꯕ ꯌꯥꯏꯌꯦꯅ ꯍꯧꯖꯤꯛꯀꯣ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ UKNAꯁꯤꯒ ꯃꯣꯏꯒꯁꯦ ꯃꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯔꯤꯅꯣꯁꯦ ꯑꯩꯈꯣꯏ ꯈꯪꯅꯤꯡꯕ ꯂꯩꯌꯦꯕꯀꯣ ꯗꯦꯠ ꯃꯤꯟꯁ ꯁꯨꯗ ꯂꯩꯕ ꯃꯣꯏꯅ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯣꯏꯅ ꯀꯟꯁꯄꯤꯔꯦꯁꯤ ꯂꯧꯊꯣꯛꯅꯔꯀꯥꯟꯗ ꯃꯣꯏꯅ ꯃꯤꯁꯦ ꯐꯥꯔ ꯄꯤꯊꯣꯛꯏꯕ꯭ꯔꯥ ꯀꯣ ꯑꯗꯨꯗꯩ ꯑꯃꯅ ꯀꯩꯒꯤꯗꯃꯛꯇ ꯃꯣꯏꯅ ꯃꯊꯧꯅꯥ ꯂꯩꯔꯒꯗꯤ UKNAꯅ ꯇꯧꯕꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯃꯣꯏ ꯆꯦꯂꯦꯟꯖ ꯇꯧꯕꯗ ꯑꯩꯈꯣꯏ ꯇꯥꯛ ꯄꯦꯟꯒꯦꯕꯀꯣ ꯗꯦꯟ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩꯁꯤꯡꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯋꯥꯟ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯑꯊꯤꯡꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯊꯤꯡꯕ ꯂꯩꯇꯦ ꯑꯗꯨ UKNAꯅ ꯇꯧꯖꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯕꯒ ꯃꯣꯏ ꯊꯧꯅꯥꯁꯨ ꯄꯤꯌꯨꯗꯅ ꯑꯗꯨꯁꯨ ꯄꯤꯗꯕ ꯅꯠꯇ꯭ꯔꯥ ꯆꯪꯉꯛꯄ ꯌꯥꯔꯣꯏꯁꯨ ꯃꯣꯏꯁꯨ ꯊꯤꯡꯕ ꯑꯗꯨ ꯗꯦꯟ ꯃꯤ ꯁꯤꯔꯀꯥꯟꯗꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯗꯨꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯄꯣꯔꯛꯄꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯋꯥꯇꯦꯝꯕ ꯃꯇꯝꯗ ꯍꯨꯔꯥꯟꯕꯁꯦ ꯐꯥꯅ ꯍꯣꯠꯅꯕꯗ ꯍꯨꯔꯥꯟꯕꯁꯦ ꯐꯥꯕ ꯉꯝꯗ꯭ꯔꯕ ꯗꯔꯕꯥꯔꯒ ꯅꯤꯡꯊꯧꯅ ꯀꯧꯈꯠꯂꯀꯥꯟꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯍꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯍꯨꯔꯥꯟꯕꯗ ꯃꯁꯛ ꯈꯪꯉꯦ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯍꯥꯏꯔꯨꯕꯗ ꯉꯁꯥꯏꯒꯤ ꯍꯨꯔꯥꯟꯕ ꯃꯁꯥ ꯃꯇꯨꯡ ꯃꯥꯖꯩꯌꯦꯗꯣꯀꯣ ꯑꯁꯦꯡꯕ ꯄꯥꯞ ꯑꯣꯏꯅꯤꯡꯗꯅ ꯃꯥꯖꯕꯗ ꯍꯨꯔꯥꯟꯕ ꯐꯩꯌꯦꯗꯣ ꯑꯗꯣ ꯇꯁꯦꯡꯅ ꯃꯣꯏ ꯃꯁꯥ ꯌꯥꯎꯗꯦ ꯑꯗꯒꯤ ꯃꯣꯏ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯑꯩꯈꯣꯏ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤꯗꯣ ꯍꯥꯏꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯍꯦꯛ ꯁꯤꯕꯒ ꯃꯣꯏꯅ ꯅꯣꯡꯉꯥꯟꯕꯒ ꯄ꯭ꯔꯦꯁꯤꯗꯦꯟ ꯍꯥꯠꯇꯣꯛꯏꯁꯦ ꯁꯤꯅ ꯇꯥꯛꯄꯗꯤ ꯃꯇꯧ ꯃꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯁꯦ ꯀꯩꯒꯨꯝꯕ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯨ ꯍꯥꯎꯀꯤꯞ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯁꯦ ꯍꯣꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣꯅꯤꯀꯣ ꯅꯨꯡꯁꯤꯕꯅꯤꯀꯣ ꯁꯥꯒꯩ ꯖꯥꯇꯤꯒꯤ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯐꯨꯔꯨꯞ ꯑꯃꯒꯤ ꯐꯨꯔꯨꯞ ꯑꯃ ꯂꯩꯇꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯅꯤ ꯁꯤꯟꯁꯨꯕꯂꯥꯀꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯑꯦꯗꯥꯏꯗꯨꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯃꯃꯤꯠ ꯇꯥꯡꯒꯦꯔꯥ ꯃꯈꯣꯡ ꯇꯦꯛꯀꯦꯔꯥ ꯃꯅꯥ ꯄꯪꯒꯦꯔꯥ ꯊꯃꯣꯏꯗꯕꯨ ꯅꯨꯡꯁꯤꯔꯨꯔꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨꯗꯤ ꯂꯣꯏꯅ ꯐꯖꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯗꯦꯟ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯅꯔꯤꯑꯣ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯔꯤꯁꯤꯀꯥꯟꯇ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯁꯣꯔꯗ ꯍꯥꯏꯕꯤꯈꯤꯗꯨꯅꯦꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯎꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯐꯤꯂꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯕ ꯃꯤꯁꯨ ꯃꯥꯟꯗꯦ ꯑꯩꯈꯣꯏꯅꯀꯣ ꯗꯦꯟ ꯑꯃꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯅꯤꯄꯥꯁꯤꯗ ꯅꯨꯄꯤꯁꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯖꯕ ꯃꯤꯁꯨ ꯄꯤꯔꯝꯒꯅꯦꯕ ꯃꯥꯒꯤ ꯀꯃꯤꯠꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯒꯅꯦꯕ ꯃꯥꯒꯤ ꯊꯥꯖꯕ ꯃꯥꯒꯤ ꯀꯃꯤꯠꯃꯦꯟꯗꯨꯅ ꯑꯉꯥꯎ ꯃꯤꯗꯤ ꯅꯠꯇꯦꯗꯅ ꯏꯆꯟꯁꯨꯕꯂꯥꯀꯣ ꯑꯉꯥꯎ ꯑꯗꯣ ꯂꯩꯔꯤꯕ KNOꯒꯤ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯇ꯭ꯔꯤꯛ DHQꯒꯤ ꯂꯩꯔꯤꯕ ꯇꯨꯏꯕꯣꯡ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ
moi hana already pau phone matungda sang ko ya ba ya ba ji pini bani na something kai sai area si da thaja oni pira mane ba ko adu ki thaja du ne ba nungsiba plus thaja du ne ba sung lu jindra adu le ne ba si ni da kai fa na ai na khangi cookie gi le ba tu ba stakeholder mayam ma ITLF ko tu nung du whatever magi le ba cookie jo council nung jin da du ga ta le mayam je fu ma ji hai de ne ba phone jo lan la ka no ji hai ne yes hajik cookie gi le ba khulai pai ba sing to khro mogi civilian le ba du ma fronted wing le ba ko tu nung du ITLF nung de cookie jo council nung jin fana mogi jo mogi le ba mogi phuru pa sa adu ma le fronted organization mayam jin na ba ta ji phone ko hai ne ba phone jo lan la ka nu lan la ga di madu thoi ko thok ma tam da madu consequence na sar pu jagdong hai ne ba that means hanak turbungda IDP mayam hongjin hiyo tam da noi ka pa khiwil ko khang mani ko madu sakhi ni adu moi cookie jo council gi moi kai public secretary moi bonjang kunjung hai bro kai no mang hai moi je de jen subla ko madu na ga phu ma thre do di yes si buffer zone lan jin ko gi koina tawbung ya medu upani hai na phu ma tro ke di nunga laga army officer mana koi matu ma ka phan jar roi gi ga ha ga social immigration subla ko inquiry to re ji adu su churu na te UK NL company hai mitra chu da te ko mun ka pi hai ni chu da le te ba kangu UK NL sina tuibong tana laga mi kinep to wa tuibong adagi turbung bangla tana do ka pa gam se den ne sedun ta ko di conspiracy me re sa area sida a chingi le riba bismura chusamu district le riba area adagi kampoki le riba area mori le riba area sida army deploy to bra state security le bra den amena sagi mari no kan PS ni da sigi area sina dominate to sigi area sina shu le te si whatever hoi shu da le te kan bu sing si ta kai fa na aron bani du di ko adu re ga su mi ma phone kin to ngam na phone pa phone no mai kap ke la ko je maru ma ka na mata ne ko turbung da na la bu no mai kap ngam bai je turbung gi het na ha ki da sipai da le me kem ne me am ne ba adu mi phau di la no la ga mai popi bom ha bra mai pai do sa ba do bom mari ma adu bom mari ma phang ya ga lo sheli mi ne su la ko adu ha di film section su la ko first and hiding is conspiracy mai ke no hajik paper da sindore ba du gumba sagi mogi cookie national organization le ba keno gi le ba du gumba team je siju logi matu na ma ta investigate to mathok tai kai gi ta moi madu sindoi no sindo ko chumi to yam thuna mi jo sire ha ba he to sindoi je sin ta ko di moi da masa da mogi huran ko to na pi pok type to ma le jare ba sa da ko mang jaro le jare ba jinga ta na hora ba da mo je do den na ma na DSQ tuibong authorities hai na ka hai ko mu je sina ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯗꯨ ꯆꯪꯕ ꯃꯇꯝꯗ ꯑꯌꯥꯕ ꯄꯤꯔꯤꯕꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯦ ꯀꯃꯥꯏꯅ ꯄꯤꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯨꯝ ꯊꯤꯒꯠꯄ ꯆꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯄꯦꯄꯔꯗ ꯉꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯦꯄꯔꯗꯕꯨꯗꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯑꯩꯈꯣꯏ ꯐꯪꯅꯕ ꯊꯤꯔꯤ ꯑꯩ ꯃꯣꯏꯔꯥꯡꯃꯛ ꯊꯤꯟꯖꯔꯛꯀꯦ ꯃꯣꯏꯔꯥꯡꯃꯛ ꯊꯤꯜꯂ ꯃꯇꯨꯡꯗ ꯑꯩꯁꯨ ꯍꯥꯠꯄꯤꯌꯨ ꯀꯥꯏꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤꯗꯅ ꯉꯥꯡꯉꯛꯏꯕꯀꯣ ꯍꯧꯖꯤꯛꯇꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯃꯤꯗꯤ ꯁꯤꯔꯦ ꯇꯧꯕꯇꯕꯨ ꯃꯥ ꯃꯁꯥꯃꯛꯁꯤꯁꯨ ꯀꯃꯥꯏꯅ ꯅꯤꯄꯥꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯥꯅ ꯀꯃꯥꯏꯅ ꯃꯗꯨ ꯋꯦꯜꯀꯝ ꯇꯧꯕꯅꯣ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯨꯕꯅꯣ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯀꯔꯤ ꯍꯥꯏꯔꯛꯄ ꯁꯪꯉꯤꯕꯅꯣ ꯀꯥꯏꯁꯦ ꯃꯥꯅ ꯈꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯕ ꯌꯥꯈꯤꯔꯣꯏꯕ ꯃꯔꯝꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯇꯣꯛꯈ꯭ꯔꯣ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯃꯆꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯃꯤꯟꯅꯔ ꯐꯥꯎꯕꯗ ꯃꯇꯨ ꯍꯥꯜꯂꯤ ꯃꯋꯥ ꯍꯥꯟꯅꯔꯤꯁꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯕꯨ ꯁꯤꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯍꯥꯠꯇꯣꯛꯑꯒ ꯌꯥꯁꯤꯟ ꯊꯝꯕꯤꯔꯝꯗꯅ ꯀꯣꯟꯅ ꯐꯥꯗꯔ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯀꯥꯟꯗꯗꯤ ꯃꯋꯥꯅ ꯍꯜꯂꯝꯃꯦ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯆꯍꯤ 60 ꯅꯨꯄꯤ ꯑꯃ ꯍꯥꯠꯄꯗꯣ ꯃꯆꯥ ꯅꯨꯄꯥꯅ ꯍꯥꯠꯂꯦꯅ ꯄꯨꯂꯤꯁꯅ ꯐꯥꯔꯤꯁꯤꯗꯤ ꯑꯗꯨꯅ ꯀꯟꯁꯄꯤꯔꯦꯁꯤ ꯑꯃ ꯂꯩꯔꯤꯕ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯀꯞꯁꯟ ꯂꯥꯎꯁꯟꯅꯔꯒ ꯃꯥꯅ ꯐꯅ ꯉꯥꯡꯉꯒꯁꯨ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯇꯤꯞ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯆꯪꯉꯦꯕꯀꯣ ꯑꯗꯩ ꯑꯃꯅ ꯄꯣꯏꯟꯗ ꯂꯥꯛꯆꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯊꯝꯕꯤꯔꯤꯕ ꯑꯅꯗꯔ ꯇꯔꯅꯤꯡ ꯄꯣꯏꯟ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ BJPꯒꯤ ꯀꯩꯒꯤ ꯃꯟꯗꯜ ꯑꯃꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯟꯗꯜ ꯑꯃꯅ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯅꯪꯍꯧꯔꯣꯏꯗꯕꯒꯤ ꯇꯥꯏꯞꯇ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯥꯛꯄꯗꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯂꯩꯔꯤꯑꯕꯀꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯒꯣꯔꯃꯦꯟ ꯁꯦꯝꯅꯤꯡꯕꯒ ꯒꯣꯔꯃꯦꯟ ꯁꯦꯝꯅꯤꯡꯗꯕꯒ ꯑꯅꯤꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯑꯅꯤꯁꯤ ꯃꯣꯏꯒꯤ ꯃꯤ ꯉꯥꯛꯇꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯔꯨꯂꯤꯡ ꯒꯣꯔꯃꯦꯟ ꯑꯃ ꯁꯦꯝꯕ ꯍꯥꯏꯁꯤ ꯃꯣꯏ ꯃꯊꯧꯅꯤ ꯁꯦꯝꯕ ꯄꯥꯝꯗ꯭ꯔꯤꯁꯤꯁꯨ ꯂꯩꯍꯧꯔꯤꯕ ꯁꯨꯝ ꯂꯩꯍꯧꯔꯤꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯍꯧꯔꯤꯕ ꯃꯣꯏ ꯃꯉꯥꯁꯤꯅ ꯒꯣꯔꯃꯦꯟ ꯁꯦꯝꯕ ꯄꯥꯝꯗ꯭ꯔꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯍꯪꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯇꯥꯔꯗꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯃꯆꯥ ꯁꯦꯝꯕ ꯆꯪꯉꯤꯑꯕ ꯂꯩꯔꯤꯕ ꯈꯨꯗꯛꯁꯤꯗ ꯁꯨꯛ ꯌꯧꯅ ꯃꯊꯥ ꯁꯥꯟꯅꯔꯕ ꯌꯥꯝꯅ ꯍꯣꯠ ꯁ꯭ꯇꯦꯖ ꯃꯤ ꯁꯤꯟꯅꯔꯕ ꯇꯥꯏꯃꯤꯡꯁꯤꯗꯩꯗ ꯒꯣꯔꯃꯦꯟ ꯁꯦꯝꯕ ꯄꯥꯝꯗꯕ ꯀꯥꯡꯕꯨꯅ ꯁꯦꯝꯍꯟꯗꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯏꯒ ꯍꯥꯏꯔꯒ ꯏꯁꯂꯥꯃꯤꯛ ꯐꯣꯡꯗꯣꯛꯏꯁꯤ ꯇꯥꯛꯄꯗꯤ ꯀꯟꯁꯄꯤꯔꯦꯁꯤꯁꯤ ꯃꯣꯏ ꯌꯥꯎꯔꯕ꯭ꯔꯕ ꯍꯧꯖꯤꯛꯀꯤ ꯔꯤꯁꯤꯀꯥꯟꯗꯁꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯦꯅꯤꯋꯥꯟ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯅꯤꯌꯔꯦꯁ ꯗꯤꯌꯔꯦꯁ ꯖꯒꯥ ꯈꯔꯗ ꯃꯤ ꯁꯤꯍꯟꯅꯤꯡꯕꯒꯤ ꯏꯟꯇꯦꯟꯁꯟ ꯂꯩꯕꯒꯤ ꯏꯔꯥꯡ ꯊꯣꯛꯅꯕꯒꯤ ꯊꯑꯣꯏꯅ ꯁꯤꯟꯕ ꯃꯤ ꯌꯥꯎꯔꯕ ꯑꯩꯈꯣꯏ ꯍꯪꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯁꯦ ꯃꯣꯏ ꯃꯁꯦꯟꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯣꯏ ꯃꯁꯦꯟꯒꯤ ꯃꯟꯇ꯭ꯔꯤ ꯐꯥꯔꯇꯤ ꯑꯣꯏꯕ ꯄꯥꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯉꯥꯏ ꯐꯗꯅ ꯃꯣꯏꯅ ꯈꯨꯠꯁꯦꯝ ꯊꯧꯔꯥꯡ ꯇꯧꯔꯒ
ꯆꯝꯖꯔꯕ ꯃꯤꯆꯝ ꯀꯌꯥꯁꯦ ꯍꯥꯠꯂꯔꯣꯏ ꯑꯩꯈꯣꯏ ꯍꯪꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯂꯝꯁꯤ ꯆꯟꯁꯨꯕꯂ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯅꯦꯛꯁ ꯔꯥꯎꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯂꯝꯁꯦ ꯀꯟꯁꯄꯤꯔꯦꯁꯤ ꯑꯃ ꯌꯥꯎꯔꯤ ꯀꯣ ꯄꯤꯁ ꯂꯥꯛꯑꯅꯤꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯔꯥꯎꯗ ꯂꯩꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯁꯤꯒꯨꯝꯕ ꯌꯥꯝ ꯁꯥꯊꯤꯕ ꯄꯣꯠ ꯑꯃ ꯊꯣꯛꯄ ꯍꯥꯏꯁꯦ ꯃꯁꯤꯗ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯀꯦꯅꯣꯒꯤ ꯃꯊꯛꯇ DSQ ꯇꯨꯏꯕꯣꯡ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯤꯡꯅꯨ ꯍꯥꯎꯀꯤꯛꯀꯤ ꯃꯊꯛꯇ ꯗꯦꯟ ꯑꯃꯅ ꯉꯁꯤꯃꯛ ꯐꯣꯡ ꯁꯥꯅ ꯏꯔꯥꯡ ꯊꯣꯛꯏꯉꯩꯁꯤꯗ ꯁꯔꯀꯥꯔ ꯁꯦꯝꯗꯅꯕ ꯍꯣꯠꯅꯔꯦ ꯀꯥꯏꯅꯒ ꯁ꯭ꯂꯥꯏꯗꯤꯡ ꯉꯥꯡꯉꯩ ꯀꯥꯡꯕꯨꯁꯤꯡꯁꯦ ꯁꯤꯁꯨ ꯃꯣꯏꯅ ꯑꯗꯨ ꯍꯥꯏꯕ ꯉꯝꯃꯕꯅꯤꯅ ꯃꯣꯏꯁꯨ ꯃꯣꯏꯗ ꯄꯨꯈ꯭ꯔ ꯂꯩꯔꯝꯃꯅꯦꯕ ꯑꯗꯨ ꯇꯥꯛꯄꯗꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯁꯨ ꯌꯥꯎꯅ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯕ ꯑꯦꯔꯤꯌꯥꯁꯤꯗ ꯄꯨꯟꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕ ꯆꯪꯉꯦꯕꯀꯣ ꯑꯗꯨ ꯇꯥꯛꯄꯗꯤ ꯂꯤꯂꯥ ꯁꯥꯟꯅꯔꯤꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥ ꯑꯃꯁꯨ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯍꯪꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯦ ꯀꯟꯁꯄꯤꯔꯦꯁꯤ ꯌꯥꯝ ꯂꯩ चिंगनबे याम लेसन सुबला तो नंगसी पोषकसे एकोई ट्राई ट्राई लोगो चुमोय को साइना था अमाउंट ओके सर थैंक यू सो मच conspiracy ama chawna yaurabra haibigi koi question am thoglai kamaina karam haina mafam sidaida akogi changami bano haiba mafam sima tarai tarai ni changa moi mangon da thajaba akiba poktraba adug me assurance ma leira kanda ai mafam sida safe point ai security se ai ngon da provide tawre haibigi thajaba dudai du changam duini aduna mahak changi ba sigi matang gi sugi leire aduga akogi UKNA da blame toksin bagi mafam sima sida sunatan thengkhang kya da nomai kapsin gi bagi wari me amam da duga handak se ko sakar semi tor ko badak sidaida mafam phang turing da khara khara gihan khangan bagi nomai kapsila kan da attack tor ko mafam se leiri bani aduna hujik leiri ba kanosi security mafam sida chang matamna check post me amam tong tumi irang se leirem da amakha kan te ahum mari tong turi bini changak pada yeng duni check tong duni adu si mayam se kamaina lamna line ma se changi bina ba mafam am leiri aduga reality of buffer zone gi wahang gi achong pa ma su question am chu thokla iswa gi matang da recently governor na ko gi buffer zone leitre na hai ki ba yaw ni politically mahanga leite have in that sense lau taraga su reality da di buffer zone sina achong ba hindrance am ora kan da misi mina chang thok kan him ya da bagi mayam am leite ground reality de dumak leiri swai se achong ba question am thokla i aduna conspiracy ama leirabra aduga politically su relate tawrabra haibigi wafam sisu naina ba yabi rumam leire yankhai manga rak suba statehood day gi numi sidaida akogi prime minister na governor na leiba asida lamdam asida santi purakna ba nungsi chana na hingmina na bagi akogi paujel mayam am pirakpa numit simakta da akogi phara kanda akogi yanada ba kanglup ani sigi maitei ma tamthina hatpa yamba tamthiba it's ekoyamne brutal ek haitare adu main tawrakanda hatpa simasu akon not tawere duna karamba sida akogi marak sida akon am kasodam puchalakpa yabase mogi ngasai gi cabinet ki pamahum pi bagi pot simasu leibendana aduga deputy chief minister yauri bani moina tali be seida aduna swai gi matang ki da adum kari guma khadi naina bana taga ya pa musum yana da ba pot khadi dum behind the kanu da dum leiramane aduna karamba akoina recently mamang su panjaki bdo akogi UKNA gi akoi kanu sing da jaga area sing da akoi gi operation jatha ki form lai thi ba jatha ki bagi adu pak ki tawdam ni sitam pak kilam dadi nai khai ba taw ba mayam se tawraga si all of a sudden hai taram thajadana sumai taw ki form su lai aduna karamba Indian government ki motives na traga target ki against hai tare retaliate taw bo oina sigi pose season na kan taw abra khai bagi miyam na su miyam hangnari hai tare sai matang gadi any sai da karamba perspective te relate taw ba ka main thambi ni usa jan subla ma se ko chaw political conspiracy mani ko asda sum samnu yai point ko rajniti yam sathi ba dugum conspiracy mali ha chum di yam action masi kalan taw no hai tare gadi akhoi gi leiba maitei gi MLA sing che maitei MLA ha ti khoina maitei gi manipur gi leihori tam ba ki MLA sing hai tare ko sumna kanda manipur thuai pamba ko ki MLA taras na ta ba le mori ba MLA sing ji manung da khwating ko ma hai ga na masagi mogi maraksida gi sakar semna hon na tam da mogi leader ma mon sana khanma ngam da number 1 then center gi luching basina anyone kana one person am khala ko matam da khudi ya jare ga hai ba ngam gi khona thona phana ga basong kholang ngam ngam mi se sai ida to ko hai jeni gi na popisi lei phajabagi thari ni hairi ba han former DG hajina chujamburgi MLA ori ba elem khawti do mangoda chief minister sinata ga di yaduri bra ko hangi ba ata hangi moi da ko dena mana hojik separate mission pi ga do ni na kan demand tori ba dagi angang sing jiri da angang hat ki ba nupi angang hat ki ba ning do lemon gumai hat ni ga na haidna haiba ngami ba ko MLA ka mi ga ba paulina hoki ba ga na adu mangoda chief minister sinata yaduri bra ai ko gi leader sing jina lawi ba role se lawi ba role ji yamna nuai ta ba mo ngang thorak pa mo to thok thok loina ma ki da de ko kana ko something ka part khara de ko se mapi ba man da ba sa hem ngang e ko ma se nuai ta ba ko na jini si hadi thubi irang si ko na proxy war ni na ma na su haina lai ma sa su ngai de na ma na ko ka dore hadu si then political yam conspiracy le ba du gumba loktu ba yam chaw conspiracy le ba pot ma ne ba su thamja ge ba ko ma du me la ro khudam di hadu still chang ba yaro na magi khulai pai ba UKNA ogera keno ogera
ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯁꯨꯗ ꯂꯩꯕ ꯑꯦꯅꯤꯋꯥꯟ ꯀꯅꯥꯒꯨꯝꯕ ꯄꯥꯔꯁꯟ ꯃꯣꯏꯒꯤ ꯂꯥꯜꯍꯧ ꯂꯨꯞ ꯀꯨꯟ ꯃꯔꯤ ꯀꯨꯟꯃꯉꯥ ꯀꯨꯟꯇꯔꯨꯛ ꯂꯩꯗꯥꯏꯅꯦ ꯃꯤ ꯃꯉꯥꯅ ꯁꯥꯕ ꯇꯔꯦꯠꯅ ꯁꯥꯕ ꯅꯤꯄꯥꯟꯅ ꯁꯥꯕ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯂꯨꯞ ꯃꯌꯥꯝꯁꯤꯡꯗꯨꯅ ꯁꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯇꯣꯛꯈ꯭ꯔꯕꯗꯣ ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯐ꯭ꯔꯟꯇꯦꯟ ꯋꯤꯡꯗ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯑꯥꯏꯇꯦꯜ ꯀꯣꯇꯨ ꯅꯨꯡꯗꯨ ꯋꯥꯔꯤꯕ ꯐꯅ ꯃꯌꯥꯝ ꯀꯣ ꯃꯌꯥꯝꯗꯨꯅ ꯕꯐꯔꯁꯨ ꯂꯥꯟꯕ ꯌꯥꯔꯣꯏ ꯁꯤ ꯐꯣꯡꯅ ꯉꯁꯤ ꯉꯥꯡꯉꯤꯅꯦꯕꯀꯣ ꯐꯣꯡꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯄꯥꯏ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯆꯠꯄ ꯌꯥꯏ ꯆꯠꯂꯨ ꯏꯜꯂꯤꯅꯦꯕ ꯗꯦꯠ ꯃꯤꯟꯁ ꯁꯤꯖꯔꯨꯁꯨ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯁꯤꯖꯔꯨꯁꯨ ꯏꯜꯂꯤꯅꯦꯕ ꯁꯦ ꯗꯦꯠ ꯃꯤꯟꯁ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯣꯏꯅ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟ ꯑꯃ ꯆꯞ ꯆꯥꯕ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯄ꯭ꯔꯖꯥꯁꯦ ꯆꯠꯂꯨ ꯏꯟꯕꯅꯦꯕ ꯁꯨꯝ ꯀꯣ ꯁꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯗꯧꯔꯦ ꯀꯣ ꯑꯃꯔꯣꯝꯗꯗꯤ ꯏꯟ ꯑꯗꯔ ꯁꯦꯟꯁ ꯆꯪꯉꯨꯔꯤꯕ ꯁꯤ ꯀꯥꯔꯗꯁꯦ ꯃꯊꯧꯅꯥ ꯐꯧ ꯐꯔꯤꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯤꯁꯤꯀꯣ ꯁꯤꯒꯅꯤ ꯈꯪꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯀꯅꯤ ꯈꯪꯅ ꯅꯨꯄꯤꯗ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯥ ꯊꯥꯖꯕꯗꯩ ꯆꯪꯉꯨꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯕꯠ ꯆꯪꯕ ꯉꯝꯃꯤꯕꯒꯤ ꯃꯥꯒꯤ ꯒꯠꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯈꯪꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕꯀꯣ ꯇꯧꯕꯇꯕꯨ ꯃꯈꯨꯠ ꯆꯪꯉ ꯃꯇꯨꯡꯗ ꯀꯩꯗꯧꯔꯦ ꯊꯥ ꯑꯃ ꯆꯨꯞꯅ ꯂꯩꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯕ ꯌꯥꯔꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯂꯩꯔꯤꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯇꯣꯔꯆꯔ ꯇꯧꯕꯤꯔꯝꯕꯁꯨ ꯌꯥꯏ ꯅꯤꯄꯥꯁꯤꯗꯀꯣ ꯑꯗꯨꯅꯅꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯆꯤꯡꯅꯨꯡ ꯍꯥꯎꯈꯤꯕ ꯑꯣꯏꯕ ꯅꯨꯄꯤꯁꯦ ꯁꯤ ꯌꯥꯝ ꯆꯥꯎꯕ ꯃꯥꯒꯤ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯃꯥꯁꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯏꯟꯚꯦꯁꯇꯤꯡ ꯇꯧꯗ ꯌꯥꯔꯣꯏ ꯈꯔ ꯂꯩꯌꯦꯕꯀꯣ ꯊꯥꯗ ꯊꯥ ꯑꯃ ꯆꯨꯞꯅ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯒꯦ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯈꯪꯗꯕ ꯑꯣꯏꯌꯦꯕꯀꯣ ꯊꯥ ꯑꯃ ꯆꯨꯞꯅ ꯂꯩꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯒ ꯗꯦꯟ ꯃꯥ ꯑꯦꯁꯀꯦꯞ ꯇꯧꯕꯒꯤ ꯆꯥꯟꯁ ꯐꯪꯉꯝꯃꯔꯣꯏꯕ ꯅꯤꯄꯥꯁꯤ ꯅꯠꯇ꯭ꯔꯥ ꯁꯦꯟꯅꯕꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯉꯣꯟꯗ ꯃꯇꯝ ꯊꯥ ꯍꯣꯏꯕꯔ ꯀꯩꯅꯣꯝ ꯆꯣꯏ ꯇꯧꯕꯤꯔꯝꯕꯅꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯨꯄꯤꯗꯨꯅ ꯊꯥ ꯑꯃ ꯂꯣꯏꯅꯔꯤꯕꯒꯤ ꯃꯥꯒꯤ ꯃꯔꯝꯗꯣ ꯂꯣꯏꯅꯔꯛꯄꯒꯤ ꯃꯥꯒꯤ ꯀꯦꯔꯤꯌꯔꯗꯨꯃꯗꯤ ꯑꯩꯈꯣꯏ ꯀꯨꯞꯅ ꯃꯉꯣꯟꯗ ꯏꯟꯚꯦꯁꯠ ꯇꯧꯕ ꯆꯪꯉꯤ ꯊꯤꯕ ꯆꯪꯉꯤ ꯃꯉꯣꯟꯗ ꯆꯪꯉꯤꯕꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯌꯥꯝ ꯆꯥꯎꯕ ꯀꯟꯁꯄꯤꯔꯦ ꯌꯥꯝ ꯂꯧꯊꯨꯅꯕꯗ ꯑꯩꯈꯣꯏ ꯃꯤꯁꯦ ꯍꯥꯠ ꯍꯣꯠꯅꯕꯗ ꯁꯤꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯆꯤꯡꯅꯨꯡ ꯍꯣꯛꯀꯤ ꯑꯣꯏꯕ ꯅꯨꯄꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯊꯝꯖꯒꯦ ꯗꯦꯟ ꯑꯃꯅ ꯍꯧꯖꯤꯛꯁꯤ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯄꯥꯝꯃꯤꯕ ꯗꯤꯃꯥꯟꯁꯤ ꯋꯤꯗꯥꯎꯠ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯑꯣꯏꯕ ꯃꯥꯟꯅꯕ ꯄꯣꯠ ꯑꯃꯗ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯍꯥꯏ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯌꯥꯔꯣꯏ ꯍꯥꯏꯕ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤꯅꯤ ꯌꯥꯅꯤꯡꯕ ꯒ꯭ꯔꯨꯞ ꯂꯩꯔꯤꯅꯤ ꯃꯣꯏꯒꯤ ꯁꯨꯗ ꯂꯥꯜꯍꯧꯕꯁꯤꯡꯁꯤꯅ ꯃꯣꯏ ꯗꯤꯁꯤ ꯂꯧꯈꯠꯂꯛꯏꯅꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯂꯧꯈꯠꯂꯛꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯅꯟ ꯁꯨꯅꯤ ꯍꯥꯏꯔꯤꯕ ꯌꯨ ꯀꯦ ꯑꯦꯟ ꯑꯦꯟꯅꯁꯨ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯐꯣꯟ ꯍꯥꯏꯒꯠꯂꯛꯏꯕ ꯃꯁꯤꯡꯀꯣ ꯂꯥꯜꯍꯧ ꯂꯨꯞ ꯈꯔꯅ ꯑꯃꯨꯛ ꯁꯦꯝꯕ ꯌꯥꯎꯅꯤ ꯍꯥꯏꯅꯤ ꯌꯥꯎꯕ ꯌꯥꯅꯤ ꯍꯥꯏꯅꯤ ꯂꯥꯜꯍꯧ ꯂꯨꯞ ꯀꯥꯡꯕꯨ ꯑꯃꯅ ꯁꯦꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅꯤ ꯌꯥꯝ ꯀꯟꯁꯄꯤꯔꯦꯁꯤ ꯌꯦꯡꯕꯤꯌꯨꯀꯣ ꯗꯦꯟ ꯑꯃ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯍꯥꯏꯁꯦ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯁꯦꯇꯜꯃꯦꯟ ꯑꯃ ꯔꯥꯖꯅꯤꯇꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯀꯛꯅꯕ ꯑꯦꯖꯦꯟꯗꯥ ꯈꯔ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯁꯦꯝꯕ ꯌꯥꯎꯅꯤ ꯉꯁꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯅ ꯍꯥꯏꯒꯠꯂꯛꯑꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯄꯤꯔꯦꯁꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯁꯤꯃꯩ ꯁꯦꯡꯕ ꯄꯣꯠ ꯑꯃ ꯑꯣꯏꯗ꯭ꯔꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯁꯨ ꯃꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯤ ꯍꯥꯠꯀꯦꯁꯨ ꯈꯟꯕ ꯇꯥꯡꯀꯛ ꯅꯥꯏꯅ ꯅꯣꯡꯃꯩ ꯀꯥꯞꯀꯦꯁꯨ ꯈꯟꯕ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯣꯏ ꯇꯧꯅꯤꯡꯕ ꯃꯣꯏ ꯁꯥꯟꯅꯔꯤꯁꯤꯅ ꯇꯥꯛꯄꯗꯤ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯄꯤꯔꯦꯁꯤꯅꯦꯕꯀꯣ ꯃꯔꯝꯗꯤ ꯏꯔꯥꯡꯁꯦ ꯈꯔ ꯀꯟꯍꯟꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯏꯔꯥꯡ ꯈꯔ ꯀꯟꯍꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯐꯤꯕꯝꯁꯦ ꯑꯃꯨꯛ ꯆꯥꯏꯔꯅꯤ ꯑꯃꯨꯛ ꯈꯔ ꯀꯟꯍꯟꯕ ꯑꯃꯨꯛ ꯑꯗꯒꯤ ꯑꯃꯨꯛ ꯈꯔ ꯀꯣꯝꯊꯣꯛꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯈꯔ ꯀꯣꯝꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏ ꯀꯥꯏꯅ ꯀꯣꯝꯊꯣꯛꯍꯟꯕ ꯁꯤ ꯌꯥꯝ ꯆꯥꯎꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯄꯤꯔꯦꯁꯤ ꯑꯃ ꯑꯣꯏꯔꯤꯕꯀꯣ ꯑꯗꯣ ꯑꯩꯅ ꯂꯥꯁ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩ ꯄꯣꯏꯟꯗ ꯂꯥꯛꯆꯔꯀꯥꯟꯗ ꯉꯁꯤ ꯌꯨ ꯀꯦꯟ ꯑꯦ ꯑꯣꯏꯒꯦꯔꯥ ꯀꯦꯅꯣ ꯑꯣꯏꯒꯦꯔꯥ ꯌꯨ ꯄꯤ ꯑꯦꯐ ꯑꯣꯏꯒꯦꯔꯥ ꯃꯣꯏꯒꯤ ꯁꯨꯗ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯑꯣꯏꯒꯦꯔꯥ ꯑꯩ ꯐꯣꯟ ꯉꯁꯤ ꯃꯣꯏꯗ ꯆꯦꯂꯦꯟꯖ ꯇꯧꯔꯤꯁꯤꯅꯤꯀꯣ ꯑꯩ ꯄ꯭ꯔꯖꯥ ꯑꯃꯅꯤꯀꯣ ꯅꯔꯤꯟ ꯂꯩꯔꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯟ ꯇꯥꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯔꯣ ꯀꯣ ꯅꯈꯨꯠ ꯆꯠꯂꯀꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯀꯟ ꯑꯔꯤꯡꯁꯤꯡꯗꯅ ꯅꯈꯨꯠ ꯆꯠꯂꯕ ꯃꯤ ꯑꯃ ꯑꯀꯟ ꯑꯔꯤꯡ ꯁꯤꯜꯂꯀꯥꯟꯗ ꯃꯤꯆꯝ ꯍꯥꯠꯄ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯃꯤ ꯍꯥꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯃꯤꯆꯝ ꯍꯥꯠꯄ ꯊꯕꯛꯇꯣ ꯃꯗꯨ ꯈꯨꯗꯛꯇ ꯂꯦꯞꯀꯗꯧꯕꯅꯦ ꯃꯗꯨ ꯇꯧ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯥꯎ ꯃꯦꯅꯤ ꯗꯦꯖ ꯅꯨꯃꯤꯠ ꯀꯌꯥꯗ ꯑꯩꯈꯣꯏ ꯀꯜꯂ ꯊꯝꯈꯤꯗꯣꯏꯅꯣ ꯃꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯗ꯭ꯔꯛ ꯃꯥꯐꯤꯌꯥꯁꯤꯡꯒꯤ ꯃꯊꯛꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯋꯥꯔ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯕ ꯃꯇꯝ ꯑꯣꯏꯔꯦꯕ ꯗ꯭ꯔꯛ ꯃꯥꯐꯤꯌꯥ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯤꯡ ꯃꯁꯤ ꯃꯥꯂꯦꯝꯅ ꯌꯥꯄ ꯅꯠꯇꯦ ꯂꯨꯔꯁꯨ ꯌꯥꯄ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯦ ꯃꯅꯤꯄꯨꯔꯗ ꯃꯤꯆꯝ ꯍꯥꯜꯂꯦ ꯃꯅꯤꯄꯨꯔꯗ ꯃꯣꯏꯅ ꯇꯧꯅꯤꯡ ꯇꯧ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯃꯤꯌꯥꯝꯅ ꯈꯪꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯑꯁꯥꯗ ꯑꯩꯈꯣꯏ ꯍꯤꯡꯈꯤꯗ ꯍꯥꯏꯕ ꯀꯣꯏꯁꯟ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨꯅ ꯑꯣꯄꯟꯂꯤ ꯑꯩꯅ ꯉꯁꯤ ꯇꯤꯚꯤ ꯃꯥꯡꯗ ꯊꯝꯖꯔꯤꯁꯤꯅꯤ ꯀꯨꯀꯤꯒꯤ ꯀꯦꯅꯣ ꯑꯣꯏꯒꯦꯔꯥ ꯌꯨ ꯄꯤ ꯑꯦꯐ ꯑꯣꯏꯒꯦꯔꯥ ꯅꯟ ꯁꯨ ꯑꯣꯏꯒꯦꯔꯥ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯦ ꯊꯨꯅ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯀꯣ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯣꯏ ꯃꯊꯛ ꯄꯔꯥ ꯇꯝꯕꯤꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯐꯝꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯆꯟꯖꯟ ꯑꯣꯀꯦ ꯑꯣꯖꯥ ꯌꯥꯝ ꯐꯖꯅ ꯑꯣꯖꯥꯅ ꯊꯝꯕꯤꯈ꯭ꯔꯦ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯁꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯑꯗꯣꯝꯗꯅ ꯍꯦꯟꯅ ꯀꯟꯁꯔꯟ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤꯕꯗ ꯑꯗꯨꯗꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯨꯅꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯂꯩꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯅ ꯈꯜꯂꯤꯁꯤ ꯆꯟ ꯁꯨꯔꯕꯤꯂꯥ ꯄ꯭ꯔꯖꯥ ꯌꯥꯎꯗ꯭ꯔꯁꯨ ꯃꯣꯏꯁꯦ ꯑꯗꯨꯝ ꯚꯣꯠ ꯀꯥꯏꯔꯅꯤ ꯀꯥꯏꯕꯒꯤ ꯑꯁꯥ ꯑꯃ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯃꯗꯨꯒꯤ ꯃꯌꯦꯛ ꯂꯥꯛꯑꯕ ꯈꯨꯗꯝꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛꯀꯤ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟꯁꯤ ꯆꯍꯤ 5 ꯍꯦꯟꯈ꯭ꯔꯦ ꯍꯦꯟꯗꯣꯔꯛꯏꯁꯤꯀꯣ ꯅꯣꯃꯤꯅꯤ ꯈꯪꯒꯠꯂꯛꯏꯅꯤꯗꯅ ꯀꯦꯟꯗ꯭ꯔ ꯑꯃꯗ ꯃꯤ 100,000 ꯂꯩꯕꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯅ ꯁꯥꯔꯤꯅꯤꯗꯅ ꯄ꯭ꯔꯃꯥꯅꯤ ꯔꯥꯎꯟ ꯐꯤꯒꯔꯅꯤꯀꯣ 28 ꯂꯩꯕ ꯌꯥꯎꯏ 30 ꯂꯩꯕ 35 ꯌꯥꯎꯏꯀꯣ ꯖꯤꯂꯥ ꯄꯔꯤꯁꯠ ꯑꯅꯤꯁꯤꯅ
MLM 사부 야오이네버고 아다 जिला परिषद अमगी पावर से कदाई अमन लुंगे है सी ग्रासरूट की लेरी बा पॉलिटिकल प्लेटफॉर्म जो उदा इलेक्शन तो उदा बाई सी बाई नेचर इलेक्शन तो उदा बाई सी बाई नेचर कैलामिटी में थुए डिजास्टर में थुए रहते ना एनी क्राइम थुए वार में थुए है रहती सिचुएशन बेस्ड होगा इलेक्शन कमीशन ऑफ इंडिया दबा तो रिपोर्ट होगा मतुंग इलेक्शन तो होंद्री मीदन को मैंने सेम थिंग तो होंद्रे थमकान दा जिला परिषद से खंगल इनी प्रधान खंगल इनी मेंबर खंगल इनी ना हंदा की एमएलए हंदा की 27 लाख इलेक्शन से तो लाइबक फरदी कुकी जिंदा कर इंशन लगा नोमै परमनेंट कापो नोमै कापे है लान तौरे है इलेक्शन तो यार रोइदना अदुदा हयें तगाय फदने खोई बोसुं का कादना मयाम सुदा थादना नॉमिनी वन तो एमएलए फंगजोबो याबरी इकोनॉमी जो अदम यारो हने लेते वजन सुबला को हाइदी दैट मींस प्रजा से कछु नत्र खलखरेबा मोइना प्रजा ने वोट पीरे मो एमएलए ओइनी प्रजा ने वोट पीरे मो वोट कारिनी प्रजा की राइट की मतुंगिना मोइ जिनिं थौ ओइदि मि कावरेबा अदा हजि प्रजा वागे वा तोक्सनु प्रजा सिगे सि तोक्सनु मोइ सरकार से मन मत्सने ले थोखरेबको नत्रा हजि पियार की पियार मनुंग जिदा हंदक की पियार मनुंग पियार थमगा फरने ने खलिबा लेबाक सदक पियार मु थेनैबा सिगुएस हम यंबियो हंदक यंबियो बा सुबला ngasi mi ma sirengara ko ngasi ki mamang da ikui kuidra ngam han gi det hana ki tha manung sida ka dore saiton da ko skurunda saiton da khoi new year's day si governor na happy new year 2026 la khoi dra he la thobon no gam det 5 ta id boom na gift khol ine ba ko natra boom na gift khol ine ado theory hara khoi mite gi ka dore boom na pali ni ma khut bokung yo yo changi ni ko memorandum khara pire dharna khara phamme अदुले रम सेंट्रल सिक्योरिटी फोर्स ने मतिक चादे सिंदोपी हाय खोइ लोरे सुनो कदना मजन बोम गिफ्ट ऑप्शन थामे अत्रा अदु न खलका न कदौरे तुबुं आईडीपी बा हदुले मैम बोम का थरा इन नमा का इंट्रा अदुगी मुकेश मा इनी को खोइ मैम लम मुकेश मा खोइ लुवांग थे मुकेश खजिं मा गले नि थिखंद्रि नि को अदु मत द थोबो मैम थोखरे को सीपीआर मनुंग नि अत्रा अदुना प्रजा सिगे सीजनु प्रजा वागे वासनु प्रजा कराई सके चंग सुचरसनु अखोइ सरकार सेमने मरुनी अखोइ सरकार सेमने गादे हजि चखरेबको अइ तारगदि असिना सिना तागलाइबा पोइनि के तागदि 27 के इलेक्शन जिबा उदय हजि निसे तसेंगना अकनबा लानमा अदा अकनबा नोइ मखोनो थोलगानने ईसीआई दा इलेक्शन कमीशन ऑफ इंडिया दा सोयना क्राइम लेरे मणिपुर से इंग तत्रे शांति फंगद्रे वा लेरे तत्रे सोयना इरांग थ्वे अदना भोट तबो याद्रे अदा लेरिबा मरकि टेरिटोरी हांगादमिना को हांगादमिना नॉमिनी खलजि गायनगा हायर को मतमदा आशा तबो एमएलए ओइनिंग बाय ताइको प्रजा की सोय यावद्रसु नॉमिनी ओइना एमएलए ओइनिंग मि सोय यावगने आइदा साना यावगने को अदुगी मरतम कै दौरे हजु लेबा एमएलए सिंग मरक सिदा पेपर दा यावजो को उजगी बनी को मसौ फल्लगा मसौ फल्ल लांग एमएलए मैम निंजे प्रजा नुसीबगी प्रजा की अवाबसि उरगान भोट तौजे हाबे नते को मोय भोट पॉपुलर गवर्नमेंट सिम हाबे नते मोय खलिजे तसेंगना खलिजे गवर्नमेंट सेमबा मोय हाना फावदो थिगा मैम बिन थोकनो होनौबा अनौबा पछागा रोसनबा भोट औ थिनो होनबा अदुगी आसादा ले काम खर यावरीबको लेइबा इशू से लोशनगे तौगे ngasi बावदा ओइनिंगबा ओइसनु पॉपुलर गवर्नमेंट लाकांदा लेइबा इशू से वन बाय वन बेसिन होनगने हाना हाइबदु एमएलए करा यावगन दिबियो कोइदि सेंटर में तौबिरो यारे गॉन मिनिस्टर ओइनो रे एमएलए ओइनो रे चेयरमैन ओइनो रे डिपार्टमेंट चेयरमैन खब साथोदो मग चेयरमैन ओइनो रे खलगा बै हिंगरे बै जनसुबला अदु ताकोदि प्रजा की वेटेज का एमएलए ओइनो कंगु सिने पाबियो आसानि जाम खेनर खरेबको अदु प्रजा जे नो थमे जिमैना अदि सिगी एरिया यो सुतारगदि अखोइ प्रजा से ज्ञान ताम त मोइरेबको अखोइ प्रजा सिना लाखदम 27 के इलेक्शन से सोइदना अखोइ प्रजा सिना पराम तम तम ओइ हम जहे थमजगी से 2027 के इलेक्शन दा अखोइ प्रजा मयाम ना पराम थमसी प्रजा मयाम की स्ट्रेंथ को सिजन हौरसी हैबने